Hello everyone, welcome back to another video. Masigi video study friendship ki oiba general reading tawdoini haidi sagi friend circles na kamai tawba adagi isagi friendship sida kai section gadaba kai advice adagi like friendship sigi maramda dum details khara dum la ani bagwa aduga ngasigi reading se pile hum thokna khaidok jagani pile A pile B pile C ko adumaina pile hum thokna khaidok jagani do pile hum dadagi sai sana apamba pile amam khanbiraga reading asida adum kai haini isagi pile du choose to biraga tabi ba yagani aduga aina mayam da haizaning body aigi channel sida adum reading se makhal myam tawi aduga relationship ki gumba crush ki gumba ex ki gumba se mayam na khwaidagi request tor pa video ne ko adu si se hanjan ai tha khuding ki dum thagat chai ba aduna adum tha khuding ki thagalak panina yengning gak ba mi sudum yarakani ba ko aduna isana adum video se yengma matam da isana pame ba theme du da haibadi isana aingonda reading ama tawhaning ba matam da isagi reading do haifetang video mamang da chingkhat piraga ingbiyo haidi recently hapta magi mamang da or 5 to 6 days ki mamang da adum reading do topic tu da tawkhibo itaragadi adugi reading do di amu hanjan bada aingonda kitang kai haini viewer atopagi su khalaga hanjan bada kitang khuyau nai ba ko aduduna hoi adum every 1 month or 2 month aduda budi dum kai haini topic tu ga related oi ba reading da thaga charakani ba but 1 week ki mamang na tawgi ba reading do amuk hanjan laga tawdo de aingonda kitang khuyau nai aduna mayam na adum isana pambiri ba reading do gi topic to mamang da kitang chingkhalaga khwaidagi recent na tawgi bo iragadi adu do kitang haid adugi video do relate tawbiyo makhata pa dum 2-3 months ki matung da dum soyana tawjarakani ba ko 2-3 months ante 1 or 2 months ta ko aduna adugi damakta haidi isana request wa video do sambirakte haibagi damakta warau bigano aduga hoi ngasigi reading sai pal sa no chara age aduga dum pal choose to biraga reading da dum mediang changbira se ado ngasigi na di matamanghan da video reading sa horror se let's get into the video. Hey guys, so ahanba pile ko sige idol figure se natragana se tarot deck se khanbi bai chilnaw gaido ado isagi oiba friendship ki maramda ko detail oiba reading ama tawgadoine hoi general reading oi benina yam ka hena personally di budi resonate tawtraga su adum lawba yaba general advising lotion biyo ado isagi friendship ki maramda hoi friend circle yamna chawbi ba marup mapang yamna yamba sangha yam chawba miyoi sudum yawbiramgani aduga friend circle se yam pikna loina jaba kangbu sudum yaramgani ko ado kai haini dum isagi friendship ki maramda general oina kai leige habaduni ko ngasi yengadoi se haidi yamna mi amamam da di focus toragadi la aroi tawbata bu isagi general oiba friendship sigi maramda kari leige habaduni ba ko lakadoi se the card se pick tawjarage 8 of Pentacles, Ace of Cups reverse, the Empress, the Hierophant, aduga Temperance ko. So sige card khaise pile A khanbiri ba ichilinaw singi damakta pick tawre ado card sing sina kari hairino isagi pile A khanbiri ba sing sige friendship ki maramda kari describe tawrige habado yengase ko ahan bada isagi hauzik lariba friend circle haigadra friendship haigadra hoi pasta mayam ama chawna leramaga su hauzik se isana isagi close oiba friend group khara khangtang thamningbagi wakhalon leiba maliko haidi isagi hoi khangna janaba mi di mayam ama leita hargasu isana trust tawba yai ko haina khanjaba miyoi sa sisidi masing yam dabagi mong da uyiba ko hauzik se aduga mi sing se amasu hoi haina kai haini loina ragasu kauna ngangna tawragasu isage ba deeper oiba kai haini wa ama share tawgadaba natragani yamna serious oiba moment jadi isana akaknaba mi khara khaktang khangatlaga thamjai ba isana trust tawba yai haina khanjaba ko aduduga hauji maki haina isage lifestyle friendship ki theme da yam ka hena problematic oiba gumadi leite haidi mina friendship da problem leiba gumba friendship da yekna ba or khana chaina ba adugumadi thoidokna leite ba ko adui taragasu isage life se
kay haini mingon na yam ka hena trust tawba adumai na di thamba ngamde haidi hauji mak natraga su isa je past da adum isa gi friend ne haina khanjaba mi kharna advantage lobi ki bagumba or isa gi maning da backbite taramba gumba adugumba khadum thengna khiba male ba kwa aduna maram araga hauji se friendship haina di thamaga su yam ka hena mingon da dependent oi ba yam ka hena mingon da attach oi ba adugumba makti ocean da na ba hotnari na haye ba kwa. Furthermore, isagi oiba friendship sida khwaidagi hena trustworthy oiba yaba se isana schools or institution da thainaba mi singna oigani na haiba haidi thainagi childhood friend makna traga su kwa adum school gumba college gumba or workplace gumba da thainarpa haidi adugumba learning institute na traga na working place amada thengnarakpa kangu se sigumba sine hena trustworthy oiba friend oigani na haiba haidi isana dum parties kumba events kumba or mi gi through dagi thengnarakpa maruk mapang budi isana thoroughly ko dum isana hakthengna na thengna jarakpa school or college kumba da thengna jaba or na tragana kay haini workplace kumba thabang phang kumba da thengna jaba friends sing sine hena isagi damakta afaba oi trustworthy oi haibagi mong da vision pi ba simak haina topa mi loina ganu tinaganu haibine te tawbada bu isagi oina hena afaba se hoi misi hojik so dam future da mi no ba thengna pi ai loina pi ai ko ado isagi ba schools college or workplace da thengna rakpa or thengna rakadawa mi oi sing sina hena isagi damakta afaba trustworthy oi ba do oi haibane ba kwa aduga Ace of Cups hariba card reverse na thul Ace gi card na amuk hoi isagi friend circle si budi sana close oina pick na thamba pa mi kwa adui taraga su isana kauna ngangna ba adum hi hello haina ba marup mapang khar dum lerbi na isagi friendship ta kwa adugumba miyoi da isada kwa hoi isana chin thokna khana chaina ba nungai na da ba gumba adugumba di thulok na leite adui taraga su adum isana di sakti khangna ba duga yam ka hena close oiru da ba miyoi kharana adum for example number gumba di lainaraga yam ka hena close oidabo oibi or once or twice di thengna khraga yam ka hena naksin na daba di oibi adumaina adugumba maruk mapang kharana isada kalak khambanba jealous oiba gun khara yawe ba ko haidi sagi thabak inkhang da kalak po oibi or isagi relationship da kalak po oibi or isagi oiba personality da kalak po oibi adu any field da oibi ba ko adu kalak khambanba haina moina phattaba hekda tawrage haina leiba makti natte tawbadabo moina isada nungai tabagumba or warobagumba khara leibagi mong da uye do nungai taba singdo phummaga di dum thamba chin thong andi haidok taba aduga thengnaba unaba matam di dum kemna tawdaba saraga loinaba tinaba adugumagi mong mato khara uiba ko aduna kitang distance oiba friends di yam ka hina trust tawbidana bagi damakte advice pi ba ko makha tarakpa card ani sina kari vision pi ge hamatam na the empress hariba card sina kari describe tawge hamatam da isagi life ta ko friends sing dagi yam ka hina thodok henokna kanaba phangu haiba makti leite ba kwa hoi isagi friends sing na isada gi di kanaba yamna phangba yai maram di isa je mi na kaino ma hanga pa matamda no haiba ngamdaba adagi kai haini like mi na simata tawbiyo simata help tawbiyo hai matamda dum isana ngam boraga ni mateng pangge na khanba adugumba character chele ba kwa adubu isana de mi gi mateng yana panga su isagi darkar pa matamna di or isagi yamna hena ka hena mi gi help kuma darkar pa matamna di isagi damakta leiba mi se masing thiba yagani yam ka hena leiba do oide ba kwa aduduna isana isagi life ta mingon da yam ka hena dependent oiba mingon da yam ka hena attach oiba or isagi friendship kuma da yam ka hena fully trust oba adugumba expectation thambiga no maram di friendship tagi yam ka hena chawkhatlu or friendship tagi yam ka hena mateng phangu haiba makti reite ba kwa tawbutabu miyoi ba company na friends sing se yaudra gadi leiba yaba na te duna isagi oiba friend circle du maintain tawiyo friend circle dum phajana loina biyu kwa di taraga su moida yam ka hena hen ba thajaba thambiga nu haibane ba ko card na harise aduga makha tarakpa card oina 8 of pentacles hariba card che thole ace gi 8 of pentacles hariba card chigi matungina pile a khanbei ba ichil now sing se isagi friend circle sida adum amuk competitive energy face tawba kwa aduga perfectionism yamna maintain tawba hai thaba ma tawbada perfect oidradi yadabagi mong da tawba ko isagi friend circle se aduga kaino ma wa ma cha ma du sekta competitive energy me arise torakpa nang nangang ido chumi ai nangang ise chumi haibagi competition gumbo oibai or studies the competition oibai dagi ngasagi mostly college kumba workplace kumba na thengna ba friend hena trustworthy oibanina like aduguma phamna thengna ba mi sing se dum competitive energy khadi dum lai ni dana ko aduna adugumba khadi dum thengna gani tawbatabu life se dum adugumba thengna taraga su isagi friendship kumba se choose taw matam na wise na choose taw biu
friend-dagi kaya ka hena kanaba phango haiba mak letragasu friendship to maintain tawbada afa way afa friendship choose taraga maintain tawbiyu haiba advice se card-dagi phangi ba kwa so pile A gi oina friendship gi maram da general oiba yenga pasida kai kai lege hamatamda isagi friendship gi oina housing stability dum maintain tawri yam ka hena problematic oibo oide aduga friends e mostly institution guma workplace guma thingna pa friend hena afaba trustworthy oibado oi aduga isagi distance friends ko mada yam ka haina trust tawbigo no maramdi isagi distance oiba friend khara na isada waro puloba nungai taba khara phumoga thamba adugumba khara lei aduga friendship tagi kaya ka haina isada kana ba nungai ba phango haiba lei tabanina friendship ta yam ka haina dependent oiba attached oiba high expectation thambiganu and then isagi friendship se phanamna close oiba taraga su competitive energy khara dinum face torakani feel ama natraga na ama da haiba se card sing si dagi general oina phange ba kwa so sisine pile A gi iba friendship ki iba reading se sida dum mayam na lowa ya ba general advice lotion biraga mathangi reading amuk ngai minarase aduga ngasi gi oina di pile A gi iba reading se matang swaida lotion jarage hey guys so pile B sigi ideal figure se ona trakana sigi tarot deck se choose to bi bagai do adugi dum friendship ki maram da reading se tawgadoine ado ai ahan bada pile B gi su card se shuffle tawraga card ama chong thokre ko ado chongthokiba card che CCD haidi shuffle tawba haudrabanina lawzarage ado hana phajana shuffle tawrage duga card che pick tawzarage ko so pile B gi damata card pick tawba horse beginning of the deck ending of the deck beginning of the deck ending of the deck aduga amtanga shuffle tawraga middle of the deck amaga lawjage ko so pile B gi su card che sumaina thole e ano card sing sina pile B gi friendship ki maramda kari vision pige habado mayam punna yengminarasi ko ahan bada isagi life se friendship na relationship ta ayat apan khara layu haibagi mawong da vision piye so friendship na relationship ta ayat apan khara layu haibagi vision sina kari describe ta we know haiba matamda makhal mayam ama laigre ko oirakpa yabagi so makhal mayam sida kari laige ha matamda first of all oiba yabase isana phasna yam luna friend ne haina khanjaramba miduna isada relationship ki approach tawsilakpa gumba kwa aduna tragana isada kai haini isana yamna thajaruba yamna kai haini trust tawjaramba friend haidi isagi relationship ki pau puthok pusin tawbiramba friend duna isagi relationship pu munkhiba gumba example ni koina pizari sa or isaga relationship leina isaga relationship leiba miduna isagi friend ga mu illegal oiba mo na relationship thamamba gumba or isagi relationship sida isagi friend na mityeng changjalakpa gumba haidi like relationship se phai phatte tokna ganu adumaina injan ba khochin ba adugumba gi involvement khar yawba gumba sising se example ni ko adumaina isana hana thengna bira ama ba yai or thengna oraga so future da thengna ka do lai re ko haidi sagi friendship se kana no oigadoino karamba mi oidoino habadi khangde ko adi targa se sagi friendship na isagi relationship ta ayat apan khara oyu habagi vision di lai adumak haina friendship thamgano habadi yaroi dana ko ado kamaina ayat apan oigadoino haba matamda friend phazana oina loinaramba yamna trust taramba mi duna relationship ke process lakpo aramba yai or isagi relationship ta yamna involve tarakpo oiba yai or isagi relationship ke pau putok pusin tawbiramaga isagi relationship to munkiba oiba yai or isagi relationship leiriba mi duda mana hai isagi friend na mityeng karan chalakpo oiba yai any form no oiba yai sine tamba to form mayam so leramba yai kwa ado aina pizari se example ne sumaina isagi relationship ta isagi personal relationship ta isagi friendship na kitang involvement pi bagi vision khara ui ba kwa aduna isagi oiba hoi friendship tagi relationship ki approach tor patuna kitang aphaba way da mulai ki taraga so isage ba personal relationship ta yari gai friend gumba se yam ka hen involve to dana bo hana biyo ba ko atai vision do thok dana bagi tamakta so si si mana ka number na thamraga makha tar pa card sing sina kari vision pi ge hamatamda isagi oiba sanga se duki matik yami ko haidi hoi isana close oina punba or isana trust ta wami se kaya ka hin na leitraga su isagi friendship se various type of friendship lei ba haidi friendship ki option je mi ama lei ba
ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯐ꯭ꯔꯦꯟꯁꯨ ꯂꯩꯔꯝꯒꯅꯤ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯌꯥꯝꯅ ꯂꯥꯏꯔꯔꯕ ꯐ꯭ꯔꯦꯟꯁꯨ ꯂꯩꯔꯝꯒani masak matau yam phajaba friends leremgani masak matau khara adum kai haini yengbada khitang nungaitaba friends adum leremgani aduduga like laisu yamna haibasu leremgani yamna ngausannabasu leremgani example ni koina pizari se adumaina friendship se aduki matik option yame aduki matik diverse oiba friend haraga sakman lengmanaba khara khatang punbado oideba ko isa adum diverse group of friends pulle hai tare ko no mana khara amaga punba no mana khara amaga punba or ngasi sak khangnaba khara ama friend oiba khara mana hayeng among oiba adumaina different types of people makhal makha kya gi mi ga loinai ba ko isa je adubu tawbatabu isa na loinai ba mi singduda yam ka hena fully trust taw ya ba se amatta di yaude ba haidi isa gi damakta khwai gi closest friend ne kaina thamba ya ba or khwai gi trustworthy oi haina khanba ya ba marup se bakna yaude ba ko hoi isa na loinariba tinariba mayamdagi khara hena luna khanjaba kangu kharabudi yarongani dubu isagi life se fully trust tawba yaba mi makti isana thengnadribagi mongda uyiba kwa aduga tawbatabu isagi friendship se yamna diverse oi makhal makha kayagi mi loinai tinai habasimadi karchina vision pi ba kwa makha tarpa karchina the hangman hariba karche thole a so the hangman hariba karchi gi matungina isagi friendship ki damakta isana isagi side gi sacrifice effort mateng pang bokhotpa mayam man laikre ko haidi isana adum loinari ba tinari ba miyoi singsigi damakta isagi angambal side gi ko isana sacrifice khara to bikhiba or effort khara thadakiba or adum angamba mong da moina hangak ba help se to khibadi leireba ado isadi mingonda help kumba hangbase yamna tanba ko or yamna pamjadaba ai isana ngamingai hotna jage kaina khanjaba mingonda yarigai help se hangdana ba hotna ge haiba wakhal da leijaba adugumba miyoi oye duna isana di migi damakta yamna help tawraga su isagi kenoma darkar arpa matamna di mingonda hangningdaba na maram oiraga hangpham su leitaba aduduga mi se fully trust tawbusu ngamdaba na maram oiraga karamba mi da hangaga phadoino do khangdabagi dum hangkhidaba na ayamba oiba ko isagi thabak tharam khudima isai thana personal oina solve tawkhiba ngaktangi mami oina uyiba ko habadi migi mateng di dum isana ngamba kana pangkhiba aduga isagi eba kainama darkar pa matamna di mingonda su hangba je kaya tanba ko aduduga kaya pamjadaba mingonda gi mateng lawba se ko aduduga yariga isai thanda personal oiba way da solve tawjage haina dum khanjaraga isai thanda ayamba isagi thabak khudima hotnajar e habagi vision se pi ba ko makha tarakpa card oina 7 of wands sariba card chiga knight of swords sariba card reverse siga thole e ba ko so sigi card ani sina kari describe tawge hamatamda isaje friendship ta past the problem guma khara thengna birakpa male or past thengnarakte harga so future da thengnarakpa yae ba ko problem se kai no hamatamda career related fields da oirakpa yai ko career related field da oirakpa yai in the sense that isaga career line punba maru mapang na oibi yai or isana thabak ama tawgidore kaina ma afaba ma tan khatkidore harakanda ko isagi afabado kakthatna na ba hotnarakpa miyoi se khara leirakani ba haidi dum friend di oidone stranger na di oiroi ko isagi friend circle sidagi nakna loina ba marup oibi ai lapna loina ba marup oibi ai du exactly haiba ngamdre but isana afaba ma tan khatkidore career path ama choose tawgidore or afaba career ama phangidore haina khanma matamda mangdadi yamna afaba saba aduga tungdadi kalak khamanbadagi isagi career gi lambi do kakthatnaba thugaina ba hotnarakpa demotivate tawba adugumba mi khara tholakani ba ko aduna isana yarigai career gi field sidadi isagi marup mapang oiro relatives oiro yarigai loki oina leibiyo yarigai share to thopiganu isagi success to achieve tawdriba phawbadi mingonda ICC plan nei CC hotna dawri haibase yarigai share to ganabagi damakta card ne advice pi ba ko aduga isaje friendship ki maramdagi kwa ngasagi relationship ta su ayat pa khara la ka dawre career da su problem khara la ba yaduna friendship ki maramdagi isaje mentally amna abusive oiba emotionally down oiba friendship ki maramda nungai taba incident khara thengnarak pa yai ba kwa past su thengnabir ama bi ai en makata na su khara thengnarak pa yari ba aduna hoi friends loina gadabani tina gadabani tawba tabu moida yam ka haina isagi life ki personal oiba matter share to thopiba khotpa se yam kana tawbiga no maramdi isagi damukta fully trustworthy oiba friends se kaya ka haina leite habane ba ko so card sina palbi oiba vision friendship ki maramda pire ado general reading oiba nina simak loina mak chungani habudi leite ba general advice khara dam lotion biyo aduga palbi gi su mathangi reading amuk ngai minarse ngasi go ni palbi gi reading se matang swaida lotion jarage thank you for watching my video
Hey guys! So, file C ko sige idol figures natragana sige tarot deck si choose chawi bagay do adudugi dom kay haini friendship ki maramda general reading se tawdoy ni ado file sige su first of all card se pick tower se ko ahan mada 10 of cups sai ba card se thole ani subada wheel of fortune ko ahom subada page of cups mari subada 5 of swords reverse card chingje yamna positive oiba card oina thole pile c gi dikwa sagi friendship ki maram sta yamna positive oi hai tare mathangda 2 of wands kwa sumaina card chingje leire pile c gi damakta ko aduga pile c gi damakta friendship ki maramda kari vision pige habado card chingina kari kai hai ge habado yenga se ko ado pile c gi di friendship se yamna dum trustworthy oiba afaba friendship oye hoi isana pulliba mi khuding mak loina mak afaba oi gani haba mak natraga su isana thajana loina jariba maruma pang isana close oina loina jariba maruma pang se aduki matik trustworthy oyeba ko haidi moi se aduki matik isada loyal oyeba aduna isana kainoma like emotionally down or pamatam haidi sagi relationship ki breakup ama go through tawre khalo natraga na isana failures and disappointments ama thengnare khalo or isana life te amna worse eba situation ama thengna matamda isagi friends sing na isabu haidi mateng pang ma se feel ama natraga na ama na mateng pang mangam draga sumoy na mateng pang mangam ma feel dadi mateng pang na badum hotnara kani ba ko haidi miyoy ba ko banina isagi awat apa khuding ba friend na loina mak maintain taw habadi yaroi dana ko adubu moina angamba haidi emotional support piba bu oiro ngahake ba isagi achinba khara sijinna ba financial support piba bu oiro or isada hen pukning thogat piba bu oiro isagi thaba ama tawbi ba bu oiro domaina moigi angamba mateng do adudi dum pirakani ba maramde isagi close oina loina zari ba friends inja dum loyal oi trustworthy oi habane ba ko aduna isana dum fazana trust tawba yai haina khanjaba mi singse adum close oina loina biu maramdi makhoi se dum aduki matik loyal oi isagi kainoma darkar or pamatamda isagi damakta dum laini habane ba ko aduga wheel of fortune hariba card chigi matong ina isaje friendship ki feel si dadi yamna lucky oye in the sense that isana phangjari ba maruma pang singje isagi good karma na maram oiraga phangjari ne ba ko haidi magun igun khangnaraga tinaba loina ba kaina haina ba do isagi friend sing dugi oiba magun su isana khangi isagi oiba gun su moina dum khangaga phajna loina ba do oye ba ko aduduna isaje friendship ki feel si dadi yamna lucky oye na haye aduduga nakana maramda hoi miyoi ba ko bunina isada lalakpa soirakpa marup mapang khara sudum yaramgani kwa aduguma marup mapang dudi edo masa gi ba karma do phangjarakani ba aduna isagi su isana tawjaruba good karma afaba thabak khara na isagi damakta afaba friendship se puraga la ine ba kwa aduna isagi life ta hojik lariba close friends sing se isagi life ta blessing gumani aduna isana dum moise moina su isagi ba angam mateng pang kani isagi su moi gi ba angam mateng pang na bo hana biu isagi good karma do keep up torigai friendship si dum strong oina laini habane ba kwa aduga isagi life ta hojik lariba friendship se blessing gumani isana afaba tawjarubagi phangak friendship ne haiba gumani mako card china vision pi se makha tar po oina 5 of swords haiba card reverse ta thole eba ko so reverse hole isu yamna phai haina haijani e maramdi maruk mapang ko bus hai yamna close oibo argasu miyoi ba ko banina nong phado su mare yetna ba khana chaina badi dum yar kani ko haidi dum smooth oraga pusi chupa chatlo haibadi yaroi adagi isana help khuding mag darkar ba matamda every time easily moina dum help torakani haiba maksu leite matang matam chana dabagi haiba amasu tanja chana dabagi haiba amasu lakani dana ko adumaina adum friendship sida hoi phanamna close oraga su phanamna loyal oinaraga su nungai na ba matang se dum yaudi yarakani ba haidi chin thokna khana jaina ba phuna ba nga adumak natraga su dum nungai na ba warau na matang de dum yarakani ba kwa tawbata bung hak sauna su warau na su adum revenge loge adugum bagi wakhal leite forgive and forget loina tawnei ba kwa haidi isagi marum mapang na su isada warau ba nungai ta ba leraga su ngahak leraga or khara leraga dum forgive tawgi forget tawgi kauthoki ba kwa aduga isagi side tegi su isagi marum mapang na nungai ta ba warau ba leraga su dum forgive tawthoki go forget tawthoko haibagi mongda card na vision pi ba kwa haidi revenge loge or phatta ba tawge haibagi wakhal se thambiganu just keep in mind that
ꯋꯥꯔꯧꯅꯕ ꯁꯥꯎꯅꯕ ꯍꯥꯏꯁꯤꯗꯤ ꯃꯤꯁꯇꯦꯛꯅꯦ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯋꯥꯔꯧꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯒꯁꯨ ꯃꯇꯝ khara saunaragasu ko adum forgive and forget tawthokpiraga afaba fresh start ama adum launanaba hotnabiyo haiba advice se card tagi phangeba ko aduga isagi marak mapanga pullaga planning tawminaba business tawminaba gumba sedum isagi damakta kanaba oigani haidi isana business line gumba pamjaba or marak mapanga pullaga si thabak sima tawge si thabak sima pangthokke haina khanjaba pamjaba leragadi adugumba lambi da dum junction ba yai maramdi isagi marak mapang sing close oina loinariba sing se isagi di lucky charm gumba neba ko aduna moiga tawminaba thabak se dum ayama matamda mai pakani afaba oigani na haiba ko aduduga dum thabak ingkhang khakina tana thabak khudingmaki or isagi personal oiba wi da sudum kainoma dum planning tawminaba hotnaminaba se phai maramdi isagi marak mapang close oina loinariba singsiga planning tawminaba singse soigande adagi lemna mangande habne ba karchina vision pir se ko aduga matam gi matungina miyoi ba kaubani na masa masa gi on life ta busy oinarakpa thaba ingkhang chinarakpa dagi friendship se time and attention pi ba ngamnarak taba aduga matang matam sudum yarakani duna ekhoina sum mature erakpagi matungina isa gi friendship gi oiba condition jing je understand tawiraga loina dre pun dre pakna matam pina dre haina hekta kaina ga damana te isa gi achin ma thabak mayam chatna ruraga nong phadok pun ba nong phadok loina ba mateng ni na bada adum harau na pina ga dabani loina ga dabani haiba advice se card tagi vision phange ba ko haibadi mi se dum free oiraga layo haibadi ade masa masa gi achin ba matam la e ba duna adum friendship se tamai effort hadaraga draga so adum pau phona draga so adum thengna draga so friendship se di strong oina maintain tawna na bo hotna biyo haiba advice se card tagi phange ba ko aroiba card china 10 of cups ne so se card chigi matong ina isagi life se friendship sina complete tawbagi mong the vision pa haibadi isagi life se relationship fanamna settle oraga su fanamna paisa pairaga su maruk mapang isana hoji loinariba bu oro isana close na loinaraka daba maruk mapang sing se yaudragadi isagi life se dum kainoma ihang hanganga leibagi tapta tawba ningba loina mak thunga su kainoma idum iwat pagi mong da dum isana thengna gani ba kwa aduna yarige isagi friendship ti haidi hojik loinariba mi subu oro tungna loinaraka daba mi bu oro kwa friendship ti phasna maintain tawna da bo na biu maramdi isagi life sidi friendship sina lucky charm oina supui duga friendship sina yamna haidi hojik loinariba mi si khak loina daba loina ga daba ni haiba makti laite ba kwa du taraga su anoba friend bu thainar aga su hojik loinariba sibu do maintain taraga su friendship sidi keep up tawna bo na biu maramdi isagi life da ningma loina mak thunga su friendship sigi awat pa leragadi adum punsi chupa ahoba ma leibagi tapta tawni haibani ba kwa duna friendship sina isagi life se complete tawi duna friendship ti phasna maintain tawna bo na biu haiba advice se card gi phagine ba so pile sige iba reading su matang swaida loijare sidagi lawba yaba general advice lotion biraga mathangi reading amuk ngai minarase ngasi gi di reading se sida lotion jarage so everyone thank you for watching my video stay tuned for more bye bye